ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯂꯩꯀꯣꯜꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯆꯦ, ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯅ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯑꯃ ꯍꯧꯖꯤꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯆꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯂꯩꯀꯥꯏꯅꯦꯅ ꯇꯧꯔꯤꯁꯦ, ꯁꯥ ꯁꯟ ꯂꯣꯏꯔꯒ ꯁꯪꯒꯣꯝ ꯁꯨꯝꯗꯨꯅ ꯆꯥꯒꯅꯤ ꯌꯣꯟꯒꯅꯤ ꯍꯥꯏꯕꯗꯅꯤ ꯈꯪꯉꯤꯕ, ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯁꯝꯕꯟꯗ ꯆꯪꯗꯨꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯥꯝꯗꯨꯅ ꯆꯥꯔꯤꯕꯁꯤꯗꯤ ꯈꯪꯕꯤ ꯎꯕꯤ ꯄꯣꯠ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯈꯣꯏꯗꯤ, ꯃꯤꯅ ꯉꯥꯡꯂꯒꯁꯨ ꯉꯥꯡꯍꯟꯕꯤꯁꯨ ꯇꯥꯕ, ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯂꯩꯀꯥꯏꯁꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏꯗꯒꯤ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯤꯕꯁꯤ ꯁꯍꯦꯟꯕꯤꯒꯤ ꯃꯃꯥ ꯇꯝꯄꯥꯛꯂꯩꯅꯤ꯫ ꯃꯃꯥꯅ ꯉꯥꯡꯂꯤ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯍꯦꯟꯕꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯣ?" ꯁꯍꯦꯟꯕꯤꯒꯤ ꯃꯃꯥ ꯇꯝꯄꯥꯛꯂꯩꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯂꯩꯀꯥꯏꯁꯦ ꯂꯩꯃꯤꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ." "ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯇꯝꯄꯥꯛꯂꯩ ꯃꯃꯤꯠꯑꯣ ꯃꯅꯥꯑꯣ ꯇꯧꯗꯨꯅ ꯈꯨꯗꯣꯝ ꯃꯤꯠ ꯊꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯇꯨ ꯃꯃꯥꯡ ꯊꯪꯕ ꯍꯤꯡꯈꯣꯜꯗ ꯀꯣꯕꯤ ꯐꯩꯗꯣꯝ ꯑꯃ ꯑꯅꯤꯈꯛ ꯇꯔꯛ ꯇꯔꯛ ꯍꯧꯔꯤꯕꯁꯦ ꯁꯟꯅ ꯂꯣꯏꯅ ꯂꯥꯝꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯦ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ?" ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯗꯨꯅ ꯁꯍꯦꯟꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯕꯨ ꯀꯅꯥꯗ ꯑꯃꯨꯛ ꯇꯥꯏꯅꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯇꯥꯏꯅꯐꯝ ꯂꯩꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯀꯅꯥꯒꯤ ꯁꯟꯅ ꯆꯥꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯕꯨ ꯏꯃꯥꯕꯨ ꯁꯦꯡꯅ ꯈꯪꯂꯕ꯭ꯔꯣ? ꯏꯃꯥꯅꯁꯨ ꯎꯍꯧꯕ꯭ꯔꯣ? ꯀꯅꯥꯒꯤ ꯁꯟꯕꯨ ꯑꯣꯏꯔꯤꯅꯤ ꯍꯥꯏꯒꯦ? ꯂꯩꯀꯥꯏꯁꯤꯗ ꯁꯟ ꯂꯣꯏꯔꯤꯕꯗꯤ ꯃꯈꯥ ꯊꯪꯕꯒꯤ ꯅꯃꯥ ꯃꯆꯥ ꯅꯨꯡꯁꯤꯊꯣꯏꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯁꯟꯅ ꯅꯠꯇꯅ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯁꯟꯅ ꯍꯥꯏꯒꯠꯂꯛꯇꯨꯅ ꯆꯥꯕꯗꯤ ꯆꯥꯔꯣꯏꯗꯅ." ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨ ꯁꯥꯎꯅꯤꯡꯂꯕ꯭ꯔꯥ ꯈꯪꯗꯦ, ꯁꯍꯦꯟꯕꯤꯅ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, "ꯁꯥ ꯁꯟꯒꯤ ꯋꯥꯕꯨ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯃꯟꯈ꯭ꯔꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ, ꯏꯃꯥ ꯃꯆꯥ ꯈꯣꯏꯗ ꯆꯠꯇꯨꯅ ꯐꯖꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯔꯕꯗꯤ ꯐꯗꯧꯕ, ꯅꯠꯇꯦ ꯏꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤꯕꯨ ꯋꯥ ꯑꯣꯏꯗ꯭ꯔꯤꯁꯤꯔꯣ? ꯑꯣꯏꯕꯨ ꯑꯣꯏꯕ꯭ꯔꯣ? ꯏꯃꯥꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤꯕꯗꯨ ꯏꯃꯥ ꯃꯆꯥꯅ ꯇꯥꯈ꯭ꯔꯣ? ꯀꯣꯕꯤꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯟꯅ ꯆꯥꯔꯝꯂꯅꯨ, ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯇꯥꯔꯦꯅꯦ." ꯃꯆꯥꯅꯨꯄꯤ ꯁꯍꯦꯟꯕꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯃꯥꯅ ꯌꯥꯝꯅ ꯁꯝꯅ ꯈꯨꯝꯂꯛꯏ, "ꯈꯠꯅꯕ ꯇꯥꯕꯅꯤ? ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯐꯖꯒꯦ ꯍꯥꯏꯕꯅꯦ? ꯇꯥꯖꯁꯅꯨ, ꯇꯥꯅꯅꯕꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯦ." ꯁꯍꯦꯟꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯃꯥ, ꯅꯪꯁꯤꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯀꯣꯕꯤ ꯈꯔ ꯆꯥꯈꯤꯕꯒꯤ ꯈꯠꯅꯕꯗꯨꯅ ꯍꯦꯟꯅ ꯇꯟꯗ꯭ꯔꯣ? ꯌꯨꯝꯅ ꯂꯝꯖꯥꯎ ꯃꯇꯥꯏꯁꯤꯗ ꯂꯩꯔꯒ ꯌꯥꯍꯧꯔꯛꯄꯒ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯂꯦꯞꯇꯨꯅ ꯂꯥꯎꯔꯤꯕꯗꯣ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯁꯤꯡꯅ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ? ꯈꯟꯅꯤꯡꯕ ꯃꯈꯩ ꯈꯟꯖꯁꯅꯨ. ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯌꯣꯛ ꯋꯥꯏꯔꯒ ꯂꯝꯖꯥꯎ ꯊꯣꯛꯇꯨꯅ ꯂꯥꯎꯔꯨꯔꯣ. ꯀꯔꯤꯅꯣ ꯈꯪꯗꯦꯅꯤ, ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯦ. ꯂꯩꯁꯥꯕꯤ ꯐꯔꯛꯂꯦ ꯍꯥꯏꯕ ꯀꯥꯁꯦ ꯏꯃꯥ ꯈꯣꯏꯗꯤ ꯀꯥꯎꯊꯣꯛꯂ ꯃꯥꯜꯂꯦ. ꯏꯃꯥ ꯈꯣꯏ, ꯏꯃꯥ ꯃꯆꯥ ꯈꯣꯏꯅ ꯅꯨꯡꯁꯤꯗꯗꯅ ꯌꯦꯅꯈꯥꯗ ꯁꯝꯕꯟ ꯈꯥꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯂꯕꯅꯦ꯫ ꯅꯈꯣꯏ ꯑꯍꯟ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗ꯭ꯔꯦ, ꯃꯁꯤꯃꯁꯨ ꯌꯥꯔꯒꯦ. ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯀꯝꯗꯧꯕ ꯇꯥꯕ? ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ? ꯇꯥꯆꯧ ꯐꯪꯉꯤ, ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯈ꯭ꯔꯦ. ꯃꯈꯣꯏꯗꯤ ꯊꯕꯛ ꯇꯧꯗꯨꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ. ꯏꯅꯝꯃꯒꯤ ꯄꯨꯛꯆꯦꯜꯗꯤ ꯌꯥꯝꯅ ꯁꯦꯡꯉꯤ, ꯑꯗꯨꯕꯨ ꯄꯣꯛꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯠꯂꯝꯗ꯭ꯔꯦ. ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯀꯌꯥꯝꯁꯨ ꯅꯪꯈ꯭ꯔꯕꯅꯦ. ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ. ꯅꯈꯣꯏ ꯑꯍꯜꯁꯤꯡꯁꯦ ꯅꯨꯡꯁꯤꯅꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯝꯄꯥꯛꯂꯩ ꯃꯁꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯗꯨꯅ ꯃꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯛꯏ, "ꯏꯃꯥꯒꯤ ꯁꯍꯦꯟꯕꯤ, ꯏꯃꯥ ꯁꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯖꯈ꯭ꯔꯣꯏ꯫ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯑꯉꯥꯎꯕꯤꯁꯤꯗꯤ. ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯍꯦꯟꯅ ꯈꯟꯅꯅꯤꯡꯄꯣꯠ ꯅꯠꯇꯦ. ꯅꯃꯥ ꯃꯆꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯈꯔ ꯎꯁꯤꯠꯇꯦꯅꯦ. ꯏꯃꯥꯗꯤ ꯃꯤꯅ ꯂꯥꯛꯆ ꯌꯥꯗꯦ." ꯑꯉꯥꯡ ꯃꯥꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯈꯤꯕꯗꯣ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯉꯁꯤꯁꯨ ꯌꯥꯗ꯭ꯔꯤ. ꯏꯃꯥꯁꯨ ꯄꯦꯟꯗꯗꯅ ꯄꯨꯡꯉꯥꯡ ꯉꯥꯡꯊꯣꯛꯈ꯭ꯔꯦ. ꯅꯪ ꯁꯥꯎꯔꯅꯨꯀꯣ." ꯃꯃꯥꯅ ꯁꯍꯦꯟꯕꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯂꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯍꯦꯟꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ. ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯃꯤꯀꯨꯞ ꯈꯔ ꯃꯃꯥ ꯃꯆꯥ ꯌꯦꯡꯅꯔꯨꯔꯕꯒꯤ ꯇꯨꯡꯗ ꯇꯝꯄꯥꯛꯂꯩ ꯂꯝꯖꯥꯎꯔꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫
Laptakna lamjauda sakan thauduna lakpi nupi amada yamna chingnana yengluri tapna kudomi thinduna machanupida hanglai ibema nache ahal natrane ada sakan tharoklibasibo chayin bisu lamjauda miyeng thamladuna tapna khumlai mane ima ise ahal ne mache ahal tondon changlakpada mangairi chayin bina mache da hanglai iche nanau thoidi yaudro Tondon sakandagi kumtharaduna manaw nupida onsinduna yamna samna kumlai yarokte karigi sayebina makata na hangpo wahangni tondon na tapna kumlai nataiga kaithendagi nanaw thoigi furit amaga kungaw amaga layuni haiduna thokiba aisu puraksira haiduna phana koina ngairambani lakmandaduna ithanda oina dum laklabani asi hairaduna tampak laida amuk onsilai ima kaidongnabu yauge sumang matonsida pulap liatna lerambasibo karisu tawdeda mamang thangba hingkolda kubi khara tarak haujabase ngarang ahing sanna loina sathoklamne kanagi sanna oibano khaiduna khanaramlibani mama tampak laina khumlakpa pakhumni tampak laina makhata na hanglai atai lairi nangbu kari legene ayuksida chalakibasibo karino Mina mapamna laksabu kari lege harisibo ima nangbu ngaurabro mamagi wahangduda machanupi chen bina yaningdana kumlakibani tampak laimana wa makhamuk tarai ngaubagi wa natene hangdaba yadabani ne maramama laiduna lakli orangani ne masidi thida mamagi wadu loiram loi patringaida machanupi tondonna mamada onsinduna tapna kumlai ima karisu aruba leiteda Ikogi khabaga wari amakak sanage tawbani nati mabu thabaga chathokhrabro khabaga wari sanani palakpa mikupda mamari wajai mikup ama anigi tungda tapna hairai nupa si kaida siga kari wari amuk sanage haribano kari ju thudokpa aruba wari natida ima ibungo chawbadu imphagi maming chatpa school amada kahalla sira haiduna makoi babaga khanabani Ikoi khabaga maga hayengsi ayhaktang chaminarunaba yagadra hangge tawbani mana laik mayak chalamlabadi yetrabasu yarabani lao si ima imungna changduna laitana khanarusi asi haraduna makoi ahum mari imungna changlai sahenduna mache ahalda onsinduna tapna hairai ngasidi chak charaga hanko ise lakbadi kari hinjang pijadoiba Kobi matamnina kobi thongba ama kobi iromba ama pijaraga loire kaino chayenbigi wahaiduda tondon mikup khara thawai tana nokuri ngayaki tungda chayenbida onsindana hairai naw nangse imaga chak singdo thumnaroko khara thurau ai thiengna hanba yade nangna chamina kisi haiduna chamina ningbagi wani aine nang tamoga wari ngayak sarupige Tondon wahai singji haramlaga khabang nakta chakki tanan tanalaba imdada changbada tondon mathamoida karimta khanjalude mahuk sagum mapagi kada phat changduna kawi khaba kanano ichero kanghan manungdagi khabana kumlakkibani hogi phawba hogotribo nangbo hogotri khabana yamna samna kumlakpani numitse a yaurene Hogotlo minthoi kadona sakhraba angdeda kadona sakhrabano ichebo kayang kuirage yorokpa anghandu makut ina hagal aduna hairakibo wahaini khabana hawat ibadu tondona yamna samna kumlai ngayhak ore nate nangbu hakchanga nungaitarba haiba karisu tawdeda yamna kuningdana kumlai adudi hogotlodana ichega wai amasu sanasi Khaba asang munisa amaka kontokladana kangkum kumlai tabaka laitaba sida hiblibani da ise ngopagi pakhumnu tabada tondon haipet khanjai tamna makha tarai ofiski thabaktana thabaklo ngaihak sangbada hingkon chamban kache kharasu makha jalu mamangi hingkonda imana thaba kobi singdu sanna loina sathokre haiduna tahorisi karimuta khangdrabro Nangna tongana lairabasu ima khogi matengdi panggadorbanine mateng pangnadrabadi karamna hingminagani masegi wahaiduda
ꯊꯃꯣꯏ ꯁꯣꯛꯄ ꯀꯔꯤ ꯋꯥꯍꯩ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯈꯥꯕ ꯍꯤꯞꯂꯝꯕꯗꯒꯤ ꯊꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯜ ꯈꯔ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯤꯕꯣ? ꯀꯩꯅꯣ ꯀꯔꯤ ꯃꯇꯦꯡꯅꯣꯗꯤ? ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯅꯊꯟꯇꯅꯤ꯫ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯏꯪꯈꯣꯜ ꯁꯝꯕꯟꯁꯤ ꯐꯥꯎꯕꯗꯤ ꯈꯥꯖꯤꯟꯕ ꯌꯥꯏꯗꯅ꯫ ꯏꯕꯨꯡꯉꯣ ꯌꯨꯝꯖꯥꯎꯁꯤꯗ ꯂꯩꯔꯤꯕꯁꯤ ꯅꯆꯟꯁꯤꯒ ꯅꯃꯥꯒꯇꯅꯤ꯫ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯗꯤ ꯌꯥꯏꯗꯅ꯫ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦꯕꯨ ꯈꯥꯕ? ꯈꯥꯕ ꯃꯆꯦꯒꯤ ꯋꯥꯐꯝꯗꯨ ꯍꯩꯅꯤꯡꯅ ꯇꯥꯗꯦ ꯐꯠ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯂꯥꯛꯂꯒ ꯄꯥꯟꯒꯦ ꯍꯥꯏꯔꯒ ꯌꯨꯝꯁꯦ ꯄꯥꯟꯕꯤꯔꯔꯣ꯫ ꯑꯃ ꯇꯧꯔꯦ ꯈꯥꯕ, ꯑꯃ ꯇꯧꯔꯦ ꯈꯥꯕ, ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯃꯌꯥꯝꯁꯤꯒꯤ ꯍꯣꯠꯅꯕꯗ꯫ ꯈꯥꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯩꯅꯥ ꯑꯃꯈꯛ ꯐꯥꯎꯈꯤ꯫ ꯑꯁꯥꯎꯕꯁꯤꯡ ꯐꯥꯊꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯋꯥ ꯉꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯈꯤꯗꯦꯗ꯫ ꯊꯛ ꯈꯥꯗꯣ ꯑꯩꯅ ꯍꯦꯟꯅ ꯈꯪꯒ ꯄꯣꯠꯅꯤ꯫ ꯃꯁꯤꯗ ꯊꯣꯏꯅ ꯈꯟꯅꯒꯨꯝꯁꯤꯗ ꯏꯆꯦ꯫ ꯍꯟꯗꯛꯇꯤ ꯇꯣꯟꯗꯣꯟꯒꯤ ꯊꯃꯣꯏꯗ ꯃꯄꯥꯎ ꯋꯥꯔꯧꯔꯛꯂꯦ꯫ ꯃꯊꯃꯣꯏꯗꯁꯨ ꯇꯞꯅ ꯅꯨꯡꯁꯤꯅ ꯃꯧꯄꯥꯒꯤ ꯃꯤꯡꯕꯨ ꯁꯣꯟꯖꯩ꯫ ꯈꯥꯕꯗꯤ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯇꯝꯂꯛꯂꯤ꯫ ꯆꯦꯡ ꯈꯔ ꯑꯃ ꯂꯩꯇꯕꯒꯤꯁꯨ ꯍꯦꯛꯇ ꯂꯥꯛꯄ꯫ ꯏꯀꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ꯫ ꯈꯥꯕ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯅꯪꯒꯤ ꯅꯆꯦꯗꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯏꯆꯦꯅꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯇꯝꯕꯤꯈꯤꯗꯕꯅꯤꯀꯣ꯫ ꯇꯣꯟꯗꯣꯟ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯄꯤꯔꯥꯡ ꯄꯤꯔꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯦ ꯏꯆꯦꯅ ꯀꯌꯥꯝ ꯋꯥꯅ ꯁꯦꯟꯅꯔꯦ ꯈꯪꯕ꯭ꯔꯥ? ꯏꯃꯥꯒ ꯕꯥꯖꯤꯒꯅ ꯃꯤꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯆꯠꯈꯤꯕꯗ ꯅꯪꯕꯨ ꯀꯔꯤꯗ ꯁꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯗꯨꯅ ꯈꯥꯕꯅ ꯀꯔꯤꯁꯨ ꯈꯟꯗꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯑꯣꯏꯕꯤꯁꯤꯡꯅ ꯍꯣꯠꯅꯗꯅ ꯀꯅꯥꯅ ꯍꯣꯠꯅꯔꯨꯅꯤ? ꯃꯗꯨꯗꯤ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨꯗ ꯏꯆꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯁꯍꯦꯟꯕꯤꯒꯤꯗꯤ ꯀꯌꯥꯝ ꯍꯣꯠꯅꯕꯤꯔꯕ? ꯁꯍꯦꯟꯕꯤꯒꯤꯁꯤꯅ ꯅꯪꯒꯤ ꯀꯅꯥꯅꯣ? ꯇꯣꯟꯗꯣꯟ ꯀꯞꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯈꯥꯕ ꯄꯥꯎꯈꯨꯝ ꯄꯥꯛ ꯍꯦꯛ ꯄꯤꯉꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯦ ꯃꯁꯤꯒꯤ ꯋꯥꯁꯤ ꯂꯦꯞꯂꯁꯤ꯫ ꯀꯔꯤꯒꯤ ꯂꯦꯞꯀꯅꯤ? ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯈꯣ꯫ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯄꯥꯝꯕꯤꯔꯤꯁꯤꯕꯣ? ꯏꯄ꯭ꯋꯥꯒꯤ ꯊꯃꯣꯏꯗꯣ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯀꯥꯏꯈ꯭ꯔꯕꯒꯦ? ꯏꯆꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯅꯤꯡꯗꯦ꯫ ꯅꯠꯇꯦ ꯏꯆꯦꯅ ꯉꯁꯤ ꯂꯥꯛꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯟꯅꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯨꯃꯟ ꯇꯣꯂꯣꯞ ꯐꯪꯕ ꯃꯇꯝ ꯌꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯅꯤꯒꯦ ꯂꯥꯛꯂꯤꯕꯅꯣ? ꯈꯥꯕ ꯋꯥꯍꯩꯗꯨꯕꯨ ꯅꯪꯒꯤ ꯅꯆꯦꯃꯛꯇꯗ꯫ ꯊꯥꯖꯗꯅ ꯍꯥꯏꯗꯣꯔꯛꯈꯤꯕ ꯈꯥꯕꯒꯤ ꯋꯥꯍꯩꯗꯨ ꯇꯣꯟꯗꯣꯟꯒꯤ ꯋꯥꯈꯜꯕꯨ ꯃꯐꯝ ꯈꯪꯗꯅ ꯄꯨꯝꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯈꯥꯕꯒꯤ ꯃꯆꯤꯟꯗꯤ ꯈꯛ ꯃꯦꯜꯂꯨꯕ ꯉꯝꯗꯦ꯫ ꯏꯆꯥꯁꯤꯡꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯏꯃꯥ ꯀꯣꯏꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯃꯔꯛꯁꯤꯗ ꯏꯆꯦꯁꯤꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤ ꯄꯥꯜꯂꯝꯅꯨ ꯁꯤꯅꯤꯅꯦ꯫ ꯇꯣꯟꯗꯣꯟ ꯍꯟꯗꯛꯇꯤ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ꯫ ꯈꯥꯕ ꯃꯆꯦꯅ ꯈꯔ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯈꯨꯝꯂꯛꯏ꯫ ꯁꯣꯛꯆꯤꯟꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯆꯧꯕ ꯅꯥꯕꯗ ꯍꯤꯗꯥꯛ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 500 ꯂꯧꯈꯤꯕꯗꯣ? ꯆꯍꯤ ꯍꯦꯜꯂꯛꯂꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯁꯨ ꯑꯩ ꯏꯆꯦꯗ ꯍꯥꯏꯖꯗ꯭ꯔꯕꯅꯤ꯫ ꯇꯣꯟꯗꯣꯟ ꯌꯥꯝꯅ ꯄꯦꯟꯗꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯣ ꯅꯪꯗꯤ ꯂꯨꯄꯥ 500ꯗꯨ ꯅꯤꯡꯁꯤꯡꯂꯝꯂꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯆꯦꯗꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯈꯥꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯦ꯫ ꯏꯆꯦꯅꯦ ꯌꯧꯈꯤꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ꯫ ꯁꯨꯝ ꯁꯥꯡꯗꯔꯕꯗꯤ ꯋꯥꯁꯦ ꯁꯣꯏꯗꯅ ꯀꯥꯏꯅꯔꯛꯂꯒꯅꯤ꯫ ꯃꯧꯄꯥꯒꯤ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯇꯣꯟꯗꯣꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯍꯤꯡꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯐꯨꯠꯀꯨꯝ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯆꯤꯡꯊꯔꯛꯂꯤ ꯄꯤꯔꯥꯡ꯫ ꯇꯞꯅ ꯇꯝꯂꯛꯄ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯤ ꯈꯥꯕ ꯑꯩ ꯏꯄ꯭ꯋꯥꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯏꯄ꯭ꯋꯥꯒꯤ ꯐꯖꯔꯕ ꯇꯔꯨ ꯇꯅꯥꯜꯂꯕ ꯀꯥꯁꯤꯗ ꯐꯤꯔꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄꯤ ꯉꯁꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯈꯪꯂꯦ꯫ ꯑꯗꯨꯕꯨꯅꯦ ꯑꯩ ꯅꯪꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯝꯗ ꯆꯥꯎꯔꯛꯈꯤꯕ ꯏꯄ꯭ꯋꯥꯗꯨꯅꯤ꯫ ꯈꯟꯅ ꯏꯆꯦꯒꯤ ꯈꯣꯡꯁꯦ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯆꯪꯖꯐꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯆꯦꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯏꯄ꯭ꯋꯥꯒꯤ ꯅꯆꯦꯅꯤ ꯍꯥꯏꯕꯗꯁꯨ ꯄꯛꯆꯗ꯭ꯔꯕꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯆꯦꯅ ꯏꯄ꯭ꯋꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯒꯗꯕꯗꯤ꯫ ꯏꯄ꯭ꯋꯥꯅ ꯑꯩꯕꯨ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯔꯦꯡꯈꯥꯒꯤ ꯏꯅ ꯁꯥꯔꯛꯄꯅꯤ ꯈꯟꯅ ꯊꯃꯣꯏꯅꯨꯡꯗ ꯃꯤꯀꯨꯞꯁꯤꯗꯁꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯜꯂꯤ꯫ ꯐꯔꯦ ꯐꯔꯦ ꯅꯪ ꯅꯨꯡꯉꯥꯏꯕ ꯃꯪꯗꯨꯅ ꯄꯣꯊꯥꯍꯧꯔꯣꯀꯣ꯫ ꯏꯆꯦꯒꯤ ꯐꯝꯅꯕ ꯐꯤꯗꯥ ꯐꯥꯎꯕ ꯊꯥꯅꯤꯡꯗꯕ ꯏꯄ꯭ꯋꯥꯒꯤ ꯀꯥꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯦꯞꯈ꯭ꯔꯔꯣꯏ꯫ ꯅꯪ ꯂꯩꯍꯧꯔꯣꯀꯣ ꯈꯥꯕ꯫ ꯇꯣꯟꯗꯣꯟ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ
ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯏ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡꯗꯨ ꯐꯤꯖꯤꯗ ꯇꯞꯅ ꯇꯩꯊꯣꯛꯏ ꯇꯟꯖꯥꯗꯨꯗ ꯈꯥꯕꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯑꯦ ꯏꯅꯝꯃ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯔꯛꯄ ꯇꯣꯟꯗꯣꯟ ꯑꯇꯦꯟꯕ ꯑꯋꯥꯕ ꯀꯨꯞꯁꯤꯟꯕ ꯌꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯇꯨꯔꯦꯟ ꯋꯥꯡꯃꯒꯤ ꯏꯅꯝꯃ ꯇꯣꯝꯕꯤ ꯈꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯔꯤꯅꯣ ꯏꯅꯝꯃ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯤꯕꯣ ꯑꯩ ꯐꯤꯗꯥ ꯄꯨꯖꯔꯛꯀꯦ ꯆꯥꯒ ꯊꯛꯈꯤꯁꯤ ꯀꯨꯏꯔꯦ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯗꯕ ꯑꯉꯥꯡꯁꯤꯡꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯤꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯇꯣꯟꯗꯣꯟꯅ ꯈꯥꯝꯃꯤ ꯂꯤꯟꯊꯣꯏ ꯍꯣꯠꯅꯔꯨꯔꯅꯨꯗ ꯏꯅꯝꯃꯗꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯕꯅꯤ ꯋꯥꯅꯅꯕꯅꯤ ꯃꯇꯨꯡ ꯆꯥꯃꯔꯛ ꯂꯩ ꯉꯁꯤꯗꯤ ꯑꯩ ꯊꯛꯂꯔꯣꯏꯗ ꯏꯅꯝꯃ ꯌꯧꯔꯒꯦ ꯂꯤꯟꯊꯣꯏ ꯌꯥꯝꯅ ꯆꯤꯡꯅꯅ ꯃꯅꯝꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯃꯈꯣꯏ ꯇꯥꯃꯣꯒ ꯀꯔꯤ ꯑꯃꯨꯛ ꯉꯥꯡꯅꯕꯤꯔꯝꯂꯤꯕꯅꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯕꯅꯣ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦꯗ ꯏꯅꯝꯃ ꯌꯧꯔꯒꯦ ꯀꯣ ꯂꯤꯟꯊꯣꯏ ꯇꯣꯟꯗꯣꯟ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯇꯣꯟꯗꯣꯟꯅ ꯊꯣꯛꯈꯤꯕꯗ ꯎꯠꯂꯝꯕ ꯑꯋꯥꯕꯒꯤ ꯁꯛꯇꯝꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏꯕꯨꯁꯨ ꯉꯥꯏꯍꯥꯛ ꯑꯋꯥꯕꯒꯤ ꯏꯄꯥꯛꯇ ꯇꯤꯜꯂꯨꯔꯤ ꯇꯣꯟꯗꯣꯟ ꯃꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯦꯞꯂꯒ ꯃꯅꯥꯎꯅꯨꯄꯤ ꯁꯍꯦꯟꯕꯤ ꯑꯃꯗꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯍꯦꯟꯕꯤ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯁꯍꯦꯟꯕꯤꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯈꯤꯁꯤ ꯍꯥꯏꯔꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯆꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯣꯟꯗꯣꯟꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯁꯤꯟꯅꯗꯅ ꯆꯠꯈ꯭ꯔꯕꯗꯨꯗ ꯃꯃꯥ ꯇꯝꯄꯥꯛꯂꯩꯅ ꯑꯃꯨꯛꯀꯁꯨ ꯈꯥꯝꯂꯛꯏ ꯕꯦꯝꯃ ꯕꯦꯝꯃ ꯇꯣꯟꯗꯣꯟ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯅꯥꯎꯅꯨꯄꯤꯁꯤꯒ ꯆꯥꯛꯁꯤ ꯆꯥꯃꯤꯟꯅꯈꯣ ꯍꯥꯏꯔꯒ ꯏꯍꯦ ꯆꯠꯈ꯭ꯔꯦꯅꯦ ꯃꯧꯄ꯭ꯋꯥꯁꯤꯒ ꯀꯔꯤ ꯑꯃꯨꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯕꯅꯣ ꯁꯨꯃꯥꯡꯗ ꯈꯥꯝꯂꯤꯕ ꯁꯥꯏꯀꯜꯗꯨ ꯇꯣꯡꯂꯗꯨꯅ ꯇꯣꯟꯗꯣꯟꯅ ꯆꯠꯈꯤꯕꯗꯨ ꯁꯍꯦꯟꯕꯤ ꯑꯃꯗꯤ ꯃꯃꯥ ꯇꯝꯄꯥꯛꯂꯩ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯂꯤꯟꯊꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯪ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯆꯥꯝꯃꯔꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯥꯃꯣ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯁꯣꯜꯂꯕꯤ ꯊꯋꯥꯏ ꯑꯅꯤꯅ ꯀꯝꯗꯧꯕ ꯇꯥꯕ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯃꯔꯥꯏꯅ ꯁꯨꯔꯒ ꯆꯥꯖꯅꯤ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯃꯗꯣ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯛꯇꯥꯃꯤꯟꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯩ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯂꯤꯟꯊꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯂꯤꯟꯊꯣꯏ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪꯁꯨ ꯈꯜꯂꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯒꯤꯗꯃꯛ ꯋꯥꯔꯨꯕꯒꯤ ꯀꯥꯟꯅꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯛꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯤꯟꯊꯣꯏ ꯑꯗꯨꯃꯛ ꯂꯦꯞꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤꯇꯣꯞꯇꯤ ꯅꯠꯇꯦꯗꯅ ꯅꯆꯟ ꯅꯆꯦꯗꯤ ꯂꯥꯏꯔꯗꯅ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥꯕꯨꯁꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯂꯤꯕ ꯂꯩꯀꯥꯏꯅ ꯉꯥꯡꯅ ꯁꯪꯅꯔꯤꯕꯁꯤꯡꯁꯨ ꯃꯈꯣꯏ ꯇꯥꯃꯣꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯂꯔꯣꯏ ꯂꯩꯀꯥꯏꯅ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯑꯩ ꯂꯥꯛꯄꯗꯒꯤ ꯇꯝꯄꯥꯛꯂꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯍꯦꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯅꯤꯡꯕ ꯉꯥꯡꯅꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯁꯅꯨ ꯉꯥꯡꯅꯁꯅꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯏꯆꯦ ꯏꯆꯜ ꯑꯃꯗꯤ ꯏꯃꯥꯈꯣꯏꯒ ꯃꯇꯦꯡ ꯁꯨꯡꯄꯥꯡ ꯄꯥꯡꯅꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯅꯦ ꯅꯪꯅ ꯃꯈꯣꯏꯗ ꯄꯥꯡꯂꯝꯕ ꯅꯪꯁꯨ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯥꯎꯕ ꯂꯨꯈ꯭ꯔꯕ ꯋꯥꯁꯛ ꯑꯃ ꯁꯛꯄꯤꯔꯤꯗꯨꯒꯤ ꯃꯔꯝꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯟꯕꯗꯤ ꯆꯨꯝꯗꯕ꯭ꯔꯥ ꯃꯔꯝ ꯍꯥꯏꯕꯕꯨꯅꯦ ꯑꯩꯒꯤ ꯊꯕꯛꯀꯤ ꯋꯥꯅꯣꯝꯁꯤꯟ ꯄꯤꯅꯅꯕ ꯂꯧ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕꯗꯨ ꯌꯣꯟꯊꯣꯛꯂꯁꯤ ꯍꯥꯏꯕꯗ ꯌꯥꯈꯤꯗꯦꯗꯅ ꯂꯧ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜꯗꯨ ꯑꯔꯦꯝꯕꯗ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ ꯈꯪꯕ꯭ꯔꯣ ꯂꯧ ꯃꯆꯦꯠ ꯑꯁꯤꯃꯅ ꯃꯔꯥꯏꯅ ꯊꯥꯛꯆꯅꯤ ꯑꯩꯒꯤꯗꯤ ꯏꯊꯧ ꯂꯩꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯂꯤꯟꯊꯣꯏꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯈ꯭ꯔꯕ ꯑꯗꯨꯒꯤꯗꯃꯛ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ ꯋꯥꯁꯛꯇꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯛꯂꯒꯦ ꯈꯜꯂꯕ꯭ꯔꯥ ꯃꯗꯨꯃꯛꯅꯤ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯃꯗꯨꯗꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯟꯒꯗꯕ ꯋꯥꯈꯜꯅꯤ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯋꯥꯁꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯏꯅꯦꯝꯒꯤ ꯊꯧꯒꯜ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯐꯪꯖꯗ꯭ꯔꯕꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯨꯕꯒꯤ ꯐꯖꯕꯕꯨ ꯀꯔꯤꯅꯣ ꯅꯪꯅꯦ ꯅꯅꯦꯝ ꯐꯖꯕꯤꯁꯤꯒ ꯊꯧꯒꯜ ꯇꯧꯕ ꯄꯥꯝꯂꯒꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯣ ꯑꯩꯒꯤꯗꯤ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨ ꯑꯃꯨꯛ ꯍꯟꯗꯣꯛꯈꯔꯣꯏ ꯑꯩ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯃꯆꯥꯒꯤ ꯋꯥꯁꯛ ꯉꯥꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯥꯕ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯃꯃꯥ ꯇꯝꯄꯥꯛꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯌꯨꯝꯖꯥꯎꯒꯤ ꯃꯥꯡꯒꯣꯟꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯏ
Ima! Ima o! Khaba na kauribadu taraduna tampaklay imungdagi thorai, pakana hanglai, kaidaurabagi ibungo aduk kana kauribadu bo, ekoi isedi chakhrabo, tatkrene, nasiga kari amuk nganakibano, asaidagi nasanipisiga sak chaminagani haiduna, irang langlamlaga walanga amata nganglamdana chakhrene. Mamagi wadu taraga khaba na phat hairai, madu yamna pharabani. Karino nang nanganglibadu bo. Nace laklibadu sak ising chaminakisi haigedi haidana kari amuk hainakrino haiba. Mana chanaba sakte haironu aikogi chaningai phawba leite. Khaba ima yaragadi ima khoju yum amam panarabanina angnadabana phagadra khale aidi. Khaba aisu isa se saroktingaida pir amadi lepningi ima. Khaba nangi wakhana adu yorobako tampaklai mathanda sonjai. Aina ngaklibadi ichena yumsida toina laklibasini. Ningon na mapamda laktana kadayda salugani ibungo. Atay ningon singa ko isiga yamna kinay. Migi ningon na mapamda lakpadi mapagi ni mabungi ni haidana moja purit ni may matat amatang purai. Ay koy gidi adu di hairunu kusuman tulop pangamdayda laklaga adu piyu ada piyu maduda pihodraga na malom thamba ngasi laklamadusu sel piyu haiba soydana oirangani. Ay nangangan maduda haiba ngamdadana adum chachibani. Nasena nagona hangladana migi sen topa sen paiba mawung upada hangluba yagadro. Ay nga idi nasena bunagondagi sel kayamna suksin krabage. Aduk yamna nasena sawidugo. Khaba wakan ikan kantarudana sat hek haidorai. Suksin badi harunu mamang sahida ibungo choba nabada laukiba lupa songa do ngasi pawo pirakri. Khaba gi wahidu tabada mawa tampaklay maray bardo kutun masurudana hairai. Oh piidako nangi thamoy na pikpase. Nate, lupa songa do na seda panduna ngang khrapra haiba. Ngang dadi kaino is khaba ontok na wakan teli dako nang se. Teli haigera, pate haigera, haying bahayara basu aigi oinadi ichigi damakni haiduna mateng de amuk khanna pangroy dabani. Khaba nang na seda aduk hakna su waroganu. Na se aduk hakna phatabadi nate. Mana laimandabadagi nangi thabaki matangda mateng pangba ngamkhidabani. Matam lairi hayeng mana lairaba matamdasu soidana pangjarakani. Aine makogi mateng amata lawba pamjade. Aigidi hangnadaba asi kaktani. Aduna ne icheda matung laklabadi aigi nakta jangalakano. Aine ichege saktamda sueng yengde. Tanjaduda tondon mayum yoroga amuk sakalnu thauduna lai. Mangonda wari sanaramba mama machadu tondongi mataududa ingakna yengdana lai. Tondona wa ngangdana suri khada leptuna lairibadu ngahaktang yenglamlaga khabana hanglai kaidaure amuk laklabadi nasaide amuk anna laklaroi harambadaine. Tondon wa ngangde mawpada munna yengdana lai milu anidagi pirang susintarai mama tampaklay masa anigi mataudu haipam tawpung khangdana yengdana lai. Tanjaduda imungdagi sayen bithorokdana masibu mangona phamnanaba pawkhatli adubu tondon mawpana lepliba manggon aduda kakhatludre. Tondon mamitki pirangdu khamba ngamjade. Konjen thokna kablai mama amadi manaw nupi sayen bisu ningamdabagi pirang chintarai. Tondon mawpada onsindana hairai ichegi khaba ai paw waraude. Ichena miyanga mimanaba ngamdriba phawbadi yumsida khungun tarakharoi. Wasak chetpa ipani ipagi waraba tanjadadi ichegida laktuna hanglarau. Ichene ipagidamukta thong launa hangduna tamli. Che sensi loksillu. Asi hairaduna tondon lupa chonga lauthokduna mawpada pi. Khaba masegi makuttagi karisu khantaruba tawduna loksilli. Tanjaduda linthoi laktuna manamada onsinduna hanglai. Inamma karigi selno. Tondon hikna kapladuna kumlai. Inammagi tondon ai kari haina khumdasigine. Inamma linthoi thamoi sokna solakpagi konjenga sayenbigi mamaga makoi anina solakpagi konjenga amata oikri. Tondon mawpada munna yengduna tapna hairai. Khaba iche chatlage ko. Tondon mamangna leplibi mama manaw nupi amadi linthoida aroibu miyeng ama yenglamlaga sumang matona khawniba sakandu tapna inthoki. Khaba mayamda muk yeng chelda muk yeng tatchiba masida muk yeng tawphong khangdana leplingai tanjaduda mama tampaklina milu pirangga loinana hairai.
Imagi khaba nang nachibu tanthokpa ngamle natra? Fare, ngasidagidi nang aigonda ima haina kauraklaganuko. Nangbu isanapa oina phanglubana thamoise machet kaya thokna kairabani. Minungsigi thamoi machet amatasu yaudaba nangdi aigi icha natte. Chatlo, nangju imagi imangsida mikup ama phawba leplaraganu. Ima yamna pende ne. Mama tampak laina yamna penana ngangliba wahaisingdu taraga sahenbi amadi Linthoigi thamoidadi chaina kaya haplakli. Adubu khabadi magi thamoibu masak khangjade. Tapna mamada onsilai. Ima, aibu ichida yamna langkhrabrane. Mado imada hangadaba natene. Nang nathanta hangjongni imagi khaba. Karigino nangi thamoina aduk yamna kanchilidubo. Ayo, nangi thamoina penthokpa sukngang ngamdribasibu karigino. Tampak laina thamoi sokna nganglibudagi leiramloi phatingaida Linthoisu mapuroibada wahi khara yansilai. Makhoi tamo, aisu nupini namagi thamoida pharomgadaba chainadu aigi thamoidasu phawini. Makhoi tamogi thamoiduda amukpa lairi makhai aisu nagi nanakta laikhroi. Ai inengbu thogol tawduna lairagani. Asi haraduna Linthoi khonjen thokna kapthorai. Linthoigi matawtuna manemna peladuna inengbu Linthoi nangbu napuroibagi mayokta leplabako khaba laiba ngamlaktre. Haukraba angang oiringagi thudok kaya mamangda hangat handa chalai. Mikup kharagi mamangda mache mama amadi Linthoigi mamangda ngangkhibasingdu ningsingduraga mathanta ningamlaktre. Khabagi saktam awabana mahut sinkhri. Tapna mamada haijarai. Ima, nacha yamna lankhre. Nachabu ngakpiyune. Asi haraduna khaba mamagi makong sokna purammi. Masagi matawduna tampaklagi thamoi awabag ipakta chingthakibagum tawi. Maraktuda Linthoi amadi sahenbagi maitongdadi nungaibagi minok tamlai. Tampaklaina tapna hairai. Imagi khaba nang haujimak chatlu. Nachede lale hajaru. Chatlo, nachede lale hajaru. Matam kayagi mamangdagi kangchingun lairakhraba khabagi mitki pirang ngasidi thingbinaba leitabagum maning tamlaki. Khabagi mitki pirang leimaida tap taraklibada ubada tampaklagi thamoida mathanda solai. Punsisida thajakhidaba mikup amana imangsida lepliraba mikupsida karigino aigi thamoina maka lama ngamdriba. Oh, khaba nangi thamoi palaklabako. Khaba mamagi yathang phangladuna tapna haugalai. Matam kayagi mamangdagi thanglakhidaba achumba khongthangdu thangba haurai. Khabana chatkhibadu mayam punna yanglai. Haunaruba tawduna haraubagi minok tamlai. Thamoi sokna sintarakiba pirangsingdusu haraubagi pirangna mahut sinkhri. Tampaklai machanupi amadi mamawbu nungsina konsiladuna hairai. Nungsinabana asengba punsigi masakne. Matam chuppada achumba asengba lambida chatkadabani. Mamagi wahidu taraga sahenbi amadi Linthoina chap manana solai. Ima, matang sida ai wari masasu sinjari. Mayambu amuk hanna ikokno na kurumjari.